mayambu ahanba maktada makhal mathel Manipur full story collection na mayambu taramna okchabaga loinana ikok non khurumjari ngasisu mayamgi ne hak pathana bagidamakta Manipuri horror story amamu puduna lakjari horror story asigi mamingna Chingkhul amada wari asina hingliba amadi laikhidraba kanagumbi amataga maririnajadi aibana wakhalna sagatjaraga tabiriba singi ngaihak pathana bagidamakta semjaba warini hawjik mayamda khudol tamjari Manipuri horror story Chingkhul amada Madam Sa Namidang Wairamgi matam oisilakli Saman Yoki Thoba Amadi Babina Nicolia Makoi punna mangado achouba gari amada punna suklaba umung amada thaujalakli mafam mado jawrabada numisu taslaklabanina khamna si haiduna khamli matam aduda thobana Nicolia nangna porokli mafam masibu ikodi ising jingnaida nangna hariyo potu leramgadaba mandeda ofam aduda Nicoliana kaidobagi leram loidino ha mafam masjid sakhiba mi khunimakna loinamak wari lirabani masigi matangda aisu phajana khanglaba matungdani nakoi porokli mafam masida ina porokli basibu nakoi matam mangan boina porok boina khalurabro mafam maduta samana hayarese marigi nalakluko mafam jawra kansita ado Nicolia mafam masjid kayam changkhigedorino matam aduda Nicoliana ngahaktang wakhal khallaga mafam masidagi aikoina changge na changlabada pung ahum mari muki mayadi changani ado kamai tawba swada sum ahing liklase haibro mafam aduda babinana thengnaba so thengna mafam dudi yokshambana phagani mafam aduda yoki su yaradona pharene aigidi babinana hairdi lore aduna akhoi thenga so thengna mafam adu yokshinaba tawsi asomna ngehak patharab matung gari ado amuk thaujanba haurai makhona thaujilaklibase lambi di leibanati napi na pungsong songjilibani adubu ngahan wai gi matamda lambi oirambagi mafam mado maram boina leibagi thaujilaklibani makhoina gari thaujilakwata u macha macha mayam amasu thudiyektuna amadi yamna thaujilaklibani asomna tawduna hawjikti makhoi mafam jaga ado jorokle Nicoliana ngaikho khamo joror male adumna hairakpada thobana kariye yawra maleba Nicoliana hoyemi tu ada nunga chogo mai jungi base masi yofam masta leiba mising jungba soidana waramgani nunga chogo jungbu di ada sobo junghore ne ofam maruda babinana yare ba nabare sin mari hete yenari samana yare yarodine kumthana batorosi numisune pungta tare asumna pumambamba aduda makhoina torchlight sing thaladuna makhoigi gari aduda yawriba polam chiram sing adudagi khara lauthrakli aduga mafam adugi akoibada kari kai leiri haiduna torchlight kap ningjingli makhoi yenglibase ate yamagi nati makhoina hiptuna tumduna chaba yagadaba jaga ama thiraklibani jaga do phanglabada ten ani thukna khalli amadana saman yoki amadi thoba makoi ahum tumgadoribani aduga ten amadana babina amadi Nicolia nupi ani do tumgadoribani ten ani do yamanakna adumak khanduna thamlibani ten khanbal loraga yokina ado saba thakpagi program china kamai tawba adumna hairakpada babinana thongbagi di Nicolia ibanina dum thonga loiri asomna haiduna makona porakpa khuju khulai singdo thangatuna napi kharasu thangna haidatlaga pamaruda thong thanganaba sem sakri aduga mafam madaida khillaga leiriba nungpak nungdum sing adu ta makhoi phamladuna ngarang mai thagatlaga mafam maduta makhoina porakpa yusabi sing thangkatlaga chakana thonglibani matam aduda thobana yusabi nataba gas tawna thongna ba hairi matam aduda samana as mai tharaga leiragadi lamlaki sanga su changoi aduga nga su ngalani lemsu sep oidoini aduga swala leiriba ukro wakro akang mayam se mai kha thathadoksi adom na hairakpada yokina su batuna phagadaba mali vai haiduna adom da wona wonsin khiduna mai hogatlibani mataw asam na mai do ngarang tharaga chak thonglabani na mai na pungan ngale lem amakatang thanbaduna adumak jari
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯃꯒ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯅꯩ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯛꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯃꯥꯟꯅ ꯑꯩꯁꯨ ꯄꯩꯁꯥꯒꯤ ꯉꯥꯎꯔꯒ ꯂꯩꯔꯤꯉꯩꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ ꯄꯩꯁꯥ ꯐꯪꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤꯅꯣꯗꯅ ꯍꯪꯉꯨꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯉꯍꯥꯟꯋꯥꯏ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯑꯣꯏꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯑꯆꯧꯕ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯂꯥꯏꯁꯪ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯂꯣꯠꯂꯒ ꯊꯅꯝꯕꯅꯤ ꯂꯥꯟ ꯇꯧꯔꯛꯄꯗꯒꯤ ꯃꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯂꯦ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯀꯅꯥꯃꯠꯇꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯈꯨꯜ ꯑꯁꯤ ꯃꯤ ꯇꯥꯗꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯇꯤꯟꯗꯤ ꯈꯔ ꯀꯜꯂꯤ ꯑꯁꯤꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯅ ꯂꯣꯠꯁꯤꯜꯂꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤꯕꯁꯤ ꯂꯥꯏꯁꯪ ꯑꯗꯨ ꯍꯥꯟꯅ ꯊꯤꯒꯗꯕꯅꯤ ꯂꯥꯏꯁꯪ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯔꯣ ꯋꯥꯈꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯑꯩꯈꯣꯏꯅ ꯇꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯛꯇ ꯁꯅꯥꯅ ꯃꯄꯥꯟ ꯍꯛꯄ ꯍꯥꯏꯕꯗꯤ ꯁꯅꯥꯅ ꯐ꯭ꯔꯦꯝ ꯆꯟꯕ ꯃꯤꯡꯁꯦꯜ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯗꯤ ꯀꯥꯏꯕ ꯇꯣꯏꯕ ꯅꯥꯏꯕ ꯃꯤꯡꯁꯦꯜ ꯅꯠꯇꯦ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯅꯤꯡꯕ ꯁꯛꯇꯝ ꯈꯨꯗꯤꯡꯃꯛ ꯎꯍꯟꯕ ꯉꯝꯃꯤ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯀꯅꯥꯒ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯈꯨꯗꯛꯇ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯃꯗꯨ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ CCTV ꯀꯦꯃꯦꯔꯥ ꯈꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗ ꯁꯃꯥꯟꯅ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯊꯦꯡꯁꯨ ꯊꯦꯡꯉꯤ ꯑꯗꯨꯅ ꯂꯥꯏꯁꯪ ꯊꯤꯕꯗꯨ ꯈꯔ ꯉꯟꯅ ꯊꯤꯅꯅꯕ ꯇꯧꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯇꯨꯝꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯀꯤꯅ ꯉꯥꯏꯈꯣꯗ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯕ ꯑꯗꯨꯗꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯤ ꯃꯪ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯤꯅꯥꯅ ꯌꯥꯔꯦꯁꯦ ꯆꯥꯛꯇꯣ ꯑꯩ ꯊꯤꯔꯛꯑꯒꯦꯁꯦ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯊꯤꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯤ ꯕꯕꯤꯅꯥ ꯑꯃꯗꯤ ꯅꯤꯀꯣꯂꯤꯌꯥꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯗ ꯑꯗꯨꯒ ꯁꯃꯥꯟ ꯌꯨꯀꯤ ꯑꯃꯗꯤ ꯊꯣꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯦꯟ ꯑꯃꯗ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯕꯅ ꯌꯨꯀꯤꯗ ꯌꯨꯀꯤ ꯅꯪꯒ ꯕꯕꯤꯅꯥꯒꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩꯅꯦ ꯃꯇꯝ ꯑꯃꯗ ꯌꯨꯀꯤꯅ ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯡꯁꯤꯒꯖꯥꯠꯅꯤ ꯕꯕꯤꯅꯥꯁꯤ ꯑꯩꯒꯤ ꯎꯔꯛꯄ ꯃꯇꯝꯗꯅꯦ ꯃꯥꯅ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯗꯤ ꯃꯥꯁꯤ ꯍꯌꯦꯡ ꯁꯤꯔꯣꯛ ꯊꯥꯗꯣꯛꯏꯍꯦ ꯊꯣꯕꯅ ꯑꯣ ꯐꯩ ꯑꯗꯨ ꯌꯨꯀꯤ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯁꯃꯥꯟꯗꯅ ꯑꯣ ꯀꯩꯁꯨ ꯅꯠꯇꯦꯁꯦ ꯅꯨꯡꯗ ꯁꯨꯖꯜꯂꯒ ꯁꯤꯕꯗꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯁꯦ ꯃꯗꯨꯗ ꯌꯨꯀꯤꯅ ꯍꯣ ꯑꯁꯤ ꯆꯨꯝꯃꯕꯅꯤ ꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯤ ꯊꯣꯕꯅ ꯆꯟꯗꯥꯟꯁꯤꯡꯁꯤꯗꯤ ꯃꯤꯅ ꯑꯁꯦꯡꯕꯩ ꯍꯪꯉꯒ ꯁꯃꯥꯟꯅ ꯑꯣ ꯅꯨꯡꯁꯤꯅꯔ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ ꯊꯣꯕꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯅꯣꯠ ꯇꯧꯔꯨꯅꯨ ꯍꯥꯏꯔꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞꯇꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯂꯨꯝꯕ ꯅꯨꯡꯗꯨꯝꯒꯨꯝꯕ ꯑꯃꯅ ꯂꯩꯃꯥꯏꯗ ꯍꯟꯖꯤꯟ ꯊꯥꯗꯕꯒꯤ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅ ꯂꯩꯃꯥꯏꯗ ꯇꯥꯕꯒꯤ ꯗꯨꯝ ꯂꯥꯎꯕ ꯅꯤꯟꯕꯒꯤ ꯅꯤꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯀꯣꯂꯤꯌꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯅ ꯁꯍꯨꯝ ꯅꯥꯏꯅ ꯗꯝ ꯅꯤꯟꯕ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯗꯣ ꯇꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯀꯔꯤꯅꯣ ꯑꯁꯤꯗ ꯑꯃ ꯇꯥꯔꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤ ꯅꯤꯀꯣꯂꯤꯌꯥꯗꯣ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯕꯕꯤꯅꯥꯕꯨ ꯍꯧꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯁꯨ ꯍꯧꯒꯠꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ ꯋꯥ ꯍꯥꯏꯔꯕꯁꯨ ꯕꯕꯤꯅꯥꯅ ꯀꯩꯅꯣ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯃꯥꯏꯗ ꯗꯨꯝ ꯁꯨꯕꯒꯤ ꯃꯈꯣꯜꯅꯤ ꯑꯁꯤꯗꯤ ꯑꯗꯨꯒ ꯂꯩꯃꯥꯏꯁꯤꯁꯨ ꯅꯤꯛꯂꯤ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯥ ꯅꯤꯀꯣꯂꯤꯌꯥꯅ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯃꯥꯟ ꯌꯨꯀꯤ ꯑꯃꯗꯤ ꯊꯣꯕ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯤꯀꯣꯂꯤꯌꯥꯅ ꯐꯣꯟ ꯇꯧꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯀꯤꯗꯣ ꯄꯥꯏꯈꯠꯂꯛꯂꯦ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯑꯁꯇꯨ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯕꯕꯤꯅꯥꯅ ꯅꯈꯣꯏꯗꯤ ꯑꯁꯤ ꯗꯨꯝ ꯂꯥꯎꯏ ꯇꯥꯗꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯨꯀꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯕ ꯑꯃꯗꯤ ꯁꯃꯥꯟꯁꯨ ꯂꯣꯏꯅꯃꯛ ꯍꯧꯗꯣꯛꯂꯤ
ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯣꯀꯤꯅ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯃꯥꯏꯗ ꯕꯨꯝ ꯕꯨꯝ ꯊꯥꯗꯔꯒ ꯂꯩꯃꯥꯏ ꯑꯗꯨꯅ ꯗꯨꯡ ꯗꯨꯡ ꯅꯤꯜꯂꯤꯕꯗꯨ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯤꯀꯣꯂꯤꯌꯥꯗ ꯀꯩꯅꯣ ꯑꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ ꯈꯪꯗꯦ ꯑꯆꯧꯕ ꯁꯥꯃꯨꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯂ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯒꯤꯁꯨ ꯃꯥꯜꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯐꯔꯦꯁꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯃꯄꯥꯟ ꯊꯣꯛꯂꯒꯨꯝꯁꯤ ꯑꯗꯨꯒꯅꯦ ꯅꯣꯡꯉꯥꯜꯂꯒ ꯈꯪꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯂꯩꯅꯩ ꯇꯨꯝꯊꯕꯗꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 1:30ꯗꯒꯤ 2 ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯂꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛ ꯗꯨꯝ ꯗꯨꯝ ꯊꯥꯗꯔꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯀꯔꯤꯃꯇ ꯇꯥꯈꯤꯗ꯭ꯔꯦ ꯐꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯣ ꯑꯃꯨꯛ ꯃꯊꯪ ꯃꯊꯪ ꯍꯤꯞꯅꯔꯛꯏ ꯕꯕꯤꯅꯥ ꯑꯃꯗꯤ ꯅꯤꯀꯣꯂꯤꯌꯥꯁꯨ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯥꯃꯥꯟ ꯌꯣꯀꯤ ꯑꯃꯗꯤ ꯊꯣꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯤꯞꯊꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤꯔ ꯅꯠꯇ꯭ꯔꯒꯅ ꯁꯥꯔ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯦꯔꯦꯛ ꯈꯦꯔꯦꯛ ꯂꯥꯎꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯤꯡꯂꯒ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯈꯣꯡꯂꯤꯕꯔꯥ ꯂꯥꯎꯔꯤꯕꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏ 5 ꯄꯨꯟꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯁꯥꯃꯥꯟ ꯌꯣꯀꯤ ꯑꯃꯗꯤ ꯊꯣꯕ ꯃꯈꯣꯏ ꯑꯍꯨꯝ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯕꯤꯅꯥ ꯑꯃꯗꯤ ꯅꯤꯀꯣꯂꯤꯌꯥꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯕꯅ ꯍꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯥꯅ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗ ꯕꯕꯤꯅꯥꯅ ꯁꯥꯗꯤ ꯃꯥꯟꯗꯦ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯣꯀꯤꯅ ꯍꯣꯏ ꯀꯩꯁꯨ ꯀꯤꯔꯨꯅꯨꯃꯤ ꯎꯃꯪ ꯋꯥꯃꯪ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯁꯥꯅ ꯈꯣꯡꯕꯁꯤ ꯃꯤꯅ ꯈꯣꯡꯕꯒꯁꯨ ꯌꯥꯝꯅ ꯃꯥꯟꯕ ꯂꯩꯕꯅꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯀꯞꯄ ꯃꯥꯟꯕ ꯎꯆꯦꯛꯀꯁꯨ ꯂꯩꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯃꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯈꯣꯏꯅ ꯌꯥꯍꯧꯔꯛꯄꯗꯗꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯒ ꯂꯩꯔꯝꯂꯦ ꯌꯥꯍꯧ ꯆꯟꯊꯣꯡꯅ ꯊꯦꯡꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯏ ꯃꯈꯣꯏꯅ ꯍꯧꯒꯠꯂꯒ ꯇꯦꯟꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯏꯪꯉ ꯉꯛꯆꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨ ꯆꯤꯡꯗꯣ ꯃꯤꯅꯒ ꯀꯥꯕ ꯉꯝꯕ ꯆꯤꯡ ꯅꯠꯇꯦ ꯆꯛ ꯆꯛ ꯂꯥꯎꯅ ꯉꯝꯂꯤꯕ ꯅꯨꯡꯒꯤ ꯆꯤꯡ ꯑꯣꯏꯅ ꯇꯧꯏ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤꯗꯤ ꯌꯥꯝꯅ ꯊꯥꯞꯅ ꯊꯥꯞꯅ ꯂꯩꯅꯔꯤꯕꯅꯤ ꯆꯤꯡꯅ ꯀꯣꯏꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯃꯆꯥ ꯑꯁꯤ ꯆꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯅꯨꯡꯒꯤ ꯆꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯇꯥꯖꯕ ꯆꯤꯡꯈꯨꯜ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯆꯤꯡꯈꯨꯜ ꯃꯆꯥ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯀꯣꯂꯤꯌꯥꯅ ꯏꯕꯣꯛꯅ ꯍꯥꯏꯕ ꯆꯤꯡ ꯃꯐꯝ ꯑꯗꯨꯗꯤ ꯆꯨꯝꯂꯦ ꯑꯗꯨꯕꯨ ꯂꯥꯏꯁꯪ ꯑꯗꯨꯅ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯏꯕꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯏꯕꯣꯛꯁꯨ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯊꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯊꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯅꯤꯀꯣꯂꯤꯌꯥꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯇꯥꯛꯂꯤ ꯂꯥꯏꯁꯪ ꯑꯁꯦ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯃꯗ ꯂꯩꯕ ꯂꯥꯏꯁꯪꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯍꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯣꯏ ꯑꯃꯗꯤ ꯌꯦꯠꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯁꯛꯇꯝ ꯌꯦꯛꯀꯅꯤ ꯍꯥꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯨꯕꯥꯛ ꯑꯗꯨ ꯁꯣꯛꯍꯜꯂꯒ ꯁꯛꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯆꯪꯒꯗꯧꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯌꯦꯠ ꯑꯣꯏꯗ ꯍꯛꯂꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯗ ꯈꯨꯕꯥꯛꯇꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡ ꯑꯗꯨ ꯇꯩꯁꯤꯟꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯊꯣꯛꯂꯛꯄ ꯉꯝꯗꯅ ꯂꯩꯈꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯨꯅ ꯁꯥꯁꯤꯡ ꯑꯗꯨꯗ ꯃꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯒꯤ ꯏ ꯑꯗꯨ ꯄꯤꯊꯠꯂꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯇꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯃꯒ ꯊꯣꯛꯄꯒꯤ ꯂꯝꯕꯤꯁꯨ ꯇꯥꯟꯒꯗꯧꯔꯤꯕꯅꯤ ꯆꯪꯈꯤꯕ ꯑꯃꯗꯤ ꯊꯣꯛꯄꯒꯤ ꯂꯝꯕꯤ ꯃꯥꯟꯅꯗꯦ ꯑꯗꯨꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯕꯗ ꯁꯥꯃꯥꯟ ꯌꯣꯀꯤ ꯊꯣꯕ ꯑꯃꯗꯤ ꯕꯕꯤꯅꯥ ꯃꯈꯣꯏ ꯃꯔꯤꯅ ꯍꯥꯏꯅꯩ ꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯈꯨꯕꯥꯛꯇꯒꯤ ꯏ ꯊꯣꯛꯍꯜꯂꯒ ꯄꯦꯇꯔꯟ ꯍꯥꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯇꯞꯅ ꯇꯞꯅ ꯂꯥꯏꯁꯪꯁꯤꯡ ꯑꯗꯣ ꯊꯤꯕ ꯍꯧꯔꯛꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯣ ꯇꯦꯛꯊꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯁꯣꯛꯂꯒ ꯂꯩꯔꯤ ꯌꯨꯝꯁꯤꯡ ꯑꯌꯥꯝꯕ ꯎꯔꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯌꯦꯜꯁꯜꯂꯤ ꯌꯨꯝ ꯈꯔꯗꯤ ꯃꯊꯛꯇ ꯎ ꯃꯆꯥ ꯃꯆꯥꯒ ꯍꯧꯖꯤꯜꯂꯕ ꯄꯣꯠꯅꯤ ꯇꯧꯔꯤꯕ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯌꯦꯡꯈꯤꯕꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯗ
ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗꯤ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯁꯒꯣꯜ ꯃꯌꯥꯝ ꯑꯃ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯄꯨꯗ꯭ꯔꯨꯛ ꯊꯧꯖꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯉꯥꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯅꯥꯛꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯇꯥꯔꯤꯕ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯤ ꯁꯨꯡꯌꯧ ꯌꯧꯔꯛꯇꯦ ꯑꯁꯨꯝꯅ ꯄꯨꯗ꯭ꯔꯨꯛ ꯊꯧꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯁꯨ ꯑꯌꯨꯛꯀꯤ ꯏꯪꯉꯟ ꯉꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯒꯅꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯗꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯔꯥꯡ ꯑꯍꯤꯡ ꯃꯈꯣꯏꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅ ꯂꯩꯃꯥꯏꯗ ꯗꯨꯝ ꯂꯥꯎꯅ ꯁꯨꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯏꯄꯥꯏ ꯊꯥꯕꯥꯏꯔꯤ ꯀꯔꯣꯝꯗꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯗꯨꯅ ꯃꯉꯛꯇꯣ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯃꯛ ꯇꯥꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯂꯩꯇꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯒꯣꯜ ꯊꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯗꯨꯝ ꯂꯥꯎꯅ ꯁꯨꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯕꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯥꯏꯁꯪ ꯑꯃꯨꯛ ꯊꯤꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪꯗꯣ ꯑꯃꯨꯛ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯂꯥꯏꯁꯪ ꯊꯤꯔꯛꯄꯗ ꯕꯕꯤꯅꯥꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯗꯨꯝ ꯂꯥꯎꯅ ꯑꯁꯨꯝ ꯁꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯕꯣꯛꯅ ꯍꯥꯏꯔꯛꯈꯤꯕꯗ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯍꯦꯛ ꯇꯥꯔꯕꯗꯤ ꯀꯔꯤꯃꯠꯇ ꯃꯁꯤ ꯂꯦꯡꯒꯅꯨ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯃꯥꯟꯅ ꯅꯪꯒꯤꯁꯦ ꯀꯩꯅꯣꯝꯃ ꯂꯩꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯕ ꯋꯥꯐꯝ ꯈꯔꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯊꯕꯛ ꯆꯠꯃꯤꯟꯅꯔꯒ ꯅꯪꯗꯪꯅ ꯈꯪꯉꯗꯤ ꯌꯥꯔꯣꯏꯅꯦ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯍꯥꯏꯌꯨ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯆꯞ ꯂꯦꯞꯄꯒ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯀꯥꯎꯏ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯥꯟꯗ ꯅꯤꯡꯁꯤꯡꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯤ ꯅꯈꯣꯏꯗ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯒ ꯃꯊꯪ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯃꯗꯤ ꯀꯔꯤꯃꯠꯇ ꯃꯄꯣꯞ ꯀꯥꯏꯗ꯭ꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯤ ꯅꯨꯡꯅꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯛꯂꯒ ꯁꯥꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯏꯕꯒꯨꯝꯅꯁꯨ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯉꯥꯗꯣ ꯌꯨꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯂꯥꯏꯁꯪ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ ꯏꯕꯣꯛꯅ ꯍꯥꯏꯈꯤꯕꯗꯗꯤ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯃ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯃ ꯅꯠꯇꯦ ꯃꯁꯤꯗꯤ ꯆꯨꯝꯅꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯨꯡꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯏꯍꯩ ꯍꯩꯅꯗꯕ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯃꯁꯥꯗꯣ ꯈꯪꯁꯥ ꯍꯦꯛ ꯁꯥꯒꯠꯄ ꯑꯗꯨꯒ ꯈꯪꯏꯪ ꯏꯪꯕ ꯇꯧꯔꯤ ꯑꯁꯨꯝꯅ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯃꯃꯩꯊꯪꯗ ꯕꯕꯤꯅꯥꯅ ꯑꯊꯥꯕ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯔꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯄꯨꯝꯅꯃꯛ ꯏꯔꯝꯕ ꯑꯗꯨꯒꯨꯝꯕ ꯄꯨꯌꯥ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯌꯥꯝꯅ ꯊꯥꯏꯌꯦ ꯀꯩꯒꯤ ꯏꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯗꯨꯗ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯊꯪ ꯑꯁꯨꯝ ꯍꯥꯡꯇꯣꯔꯛꯄꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯝꯂꯤꯕ ꯑꯃꯗꯤ ꯌꯦꯛꯂꯝꯂꯤꯕꯁꯤꯡ ꯑꯁꯦ ꯑꯀꯤꯕꯒꯤ ꯃꯁꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯁꯥꯒꯤ ꯃꯎꯟꯅ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯑꯗꯨꯒ ꯊꯥꯕꯁꯨ ꯑꯣꯟꯊꯣꯛꯅ ꯊꯥꯈ꯭ꯔꯕ ꯊꯥꯕꯗ ꯅꯠꯇꯅ ꯃꯗꯨꯗ ꯏꯔꯤꯕꯁꯤ ꯑꯉꯥꯡꯕ ꯏꯒꯤ ꯃꯨꯛꯅ ꯏꯔꯝꯕꯁꯨ ꯃꯥꯜꯂꯤ ꯍꯥꯏꯕꯗꯤ ꯏꯔꯝꯂꯤꯕꯗꯣ ꯑꯉꯥꯡꯕ ꯃꯌꯦꯛꯁꯤꯡꯅ ꯏꯔꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯃꯅꯝ ꯅꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯕꯅ ꯃꯁꯤ ꯁꯥꯒꯤ ꯃꯎꯟꯅ ꯁꯦꯝꯕ ꯆꯦꯃꯥꯏꯁꯤꯡꯅꯤ ꯑꯗꯨꯒ ꯁꯤꯗ ꯏꯔꯝꯂꯤꯕꯁꯤꯅ ꯑꯉꯥꯡꯕ ꯃꯨꯛꯁꯤꯡꯁꯤ ꯃꯨꯛ ꯅꯠꯇꯦ ꯃꯁꯤ ꯏ ꯃꯥꯜꯂꯤ ꯏꯒꯤ ꯃꯅꯝ ꯅꯝꯃꯤ ꯏꯍꯤꯡ ꯃꯅꯝ ꯅꯝꯃꯦꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯣꯀꯤꯅ ꯕꯥꯂꯣꯍꯦ ꯅꯪꯗꯤ
ꯀꯔꯤꯕꯨ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯀꯗꯣ ꯇꯝꯃꯛꯄ꯭ꯔꯣ ꯀꯩꯅꯣ ꯌꯥꯝ ꯐꯖꯅꯕꯨ ꯈꯪꯉꯤꯅꯦ ꯊꯣꯕꯅ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯍꯪꯉꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯐꯥꯒꯤ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯅꯤꯀꯣꯂꯤꯌꯥꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯂꯥꯏꯔꯤꯛꯁꯤꯗꯤ ꯌꯥꯝꯗꯤ ꯄꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯀꯃꯥꯏ ꯄꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯨꯃꯛ ꯈꯜꯂꯤ ꯑꯗꯨꯝꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯕꯕꯤꯅꯥꯅ ꯉꯥꯏꯈꯣꯅꯦ ꯑꯩ ꯀꯩꯅꯣꯝ ꯄꯨꯊꯣꯔꯛꯀꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯄꯨꯊꯣꯛꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯁ꯭ꯀꯦꯜ ꯇꯧꯔꯕ ꯃꯇꯨꯡ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯍꯟꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯈꯪꯂꯤ ꯃꯇꯝ ꯃꯗꯨꯗ ꯏꯔꯝꯂꯤꯕꯁꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗꯤ ꯆꯗꯥ ꯅꯧꯗꯥ ꯈꯣꯏꯔꯤ ꯅꯥꯎꯐꯝꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯍꯥꯏꯗꯨꯅ ꯏꯔꯝꯂꯤꯕꯅꯤ ꯃꯇꯝ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯞ ꯂꯩꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯄꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯏꯔꯤꯛꯇꯨꯗ ꯑꯣꯏꯅ ꯄꯥꯅꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯌꯣꯀꯤ ꯊꯣꯕ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯒ ꯃꯇꯝ ꯃꯥꯡꯍꯟꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯂꯥꯏꯁꯪꯗꯨ ꯊꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨ ꯅꯤꯀꯣꯂꯤꯌꯥꯅ ꯂꯥꯏꯁꯪ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕ ꯂꯥꯏꯁꯪꯅꯣ ꯍꯥꯏꯕꯗꯣ ꯁꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯛ ꯈꯪꯒꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯂꯥꯏꯔꯤꯛꯁꯤꯗ ꯂꯥꯏꯁꯪꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯜꯂꯒ ꯀꯩꯅꯣꯝꯃ ꯖꯩꯒ ꯇꯧꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯕ ꯃꯥꯟꯕ ꯌꯦꯛꯏꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡꯁꯨ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯏꯔꯝꯕ ꯑꯗꯨꯕꯨ ꯄꯥꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯅꯤꯀꯣꯂꯤꯌꯥꯅ ꯃꯗꯨꯕꯨ ꯄꯥꯕ ꯍꯧꯔꯛꯏ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯝꯂꯤꯕꯁꯤ ꯑꯇꯩ ꯑꯃꯗ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯗ ꯀꯝꯗꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯈꯤꯕ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯐꯪꯕ ꯀꯝꯗꯧꯅꯕ ꯈꯨꯜ ꯑꯁꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅꯤ ꯈꯨꯜ ꯑꯁꯦ ꯃꯇꯝ ꯑꯃꯗ ꯏꯁꯣꯡ ꯁꯣꯡꯖꯪꯕ ꯎꯃꯪ ꯋꯥꯃꯪ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯄꯥꯜꯂꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯃꯔꯣꯝꯗ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯨꯅ ꯇꯧꯗꯦ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯟꯗꯨꯅ ꯄꯩꯁꯥꯅ ꯈꯖꯤꯛꯇ ꯄꯤꯔꯒ ꯊꯕꯛ ꯁꯨꯗꯨꯅ ꯅꯦꯛꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ 50 ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯉꯁꯤꯒꯤ ꯆꯤꯡꯈꯨꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯣꯠꯂꯒ ꯅꯨꯡꯒꯤ ꯆꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯟꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯃꯈꯣꯏ ꯂꯩꯈꯤꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯆꯍꯤ 3-4ꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯂꯝꯂꯛꯀꯤ ꯁꯥ ꯉꯥꯁꯤꯡ ꯐꯥꯗꯨꯅ ꯑꯃꯗꯤ ꯂꯝꯂꯛꯀꯤ ꯎ ꯋꯥ ꯀꯣꯛꯊꯣꯛꯇꯨꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯈꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯁꯅꯥ ꯊꯦꯡꯅꯈꯤ ꯑꯗꯨꯝꯅ ꯁꯅꯥ ꯊꯦꯡꯅꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯅꯥꯁꯤꯡꯗꯣ ꯀꯣꯠꯄ ꯍꯧꯔꯛꯈꯤ ꯁꯅꯥꯁꯤꯡ ꯑꯗꯣ ꯀꯣꯠꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯌꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯈꯨꯜ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯈꯪꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯌꯥꯝꯖꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯊꯧꯅꯥ ꯐꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡꯁꯦ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯈꯤ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯈꯨꯜ 3-4 ꯃꯥꯟꯅꯔꯒ ꯈꯨꯜ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯈꯪꯕꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯀꯔꯝꯅ ꯂꯣꯠꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯣꯠꯁꯤꯟꯕꯗ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯈꯜ 9 ꯆꯪꯒꯅꯤ ꯍꯥꯏꯕꯗꯤ ꯑꯃꯅ ꯏꯔꯣꯏꯒꯤ ꯑꯗꯨꯒ ꯑꯃꯅ ꯑꯣꯛꯀꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯃꯦꯡꯒꯤ ꯑꯗꯨꯒ ꯑꯃꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯃꯗꯤ ꯎꯆꯦꯛꯀꯤ ꯑꯃꯒ ꯏꯁꯤꯡꯗ ꯂꯩꯕ ꯉꯥ ꯑꯃꯒꯤ ꯑꯁꯨꯝꯅ ꯃꯈꯜ 9 ꯆꯪꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯜꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯀꯠꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯃ ꯀꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯌꯥꯎꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯑꯃ ꯆꯪꯒꯗꯧꯔꯤꯕꯁꯤꯅ
ꯀꯝꯗꯧꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯕ ꯃꯤ ꯑꯃ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯌꯥꯔꯝꯗꯦ, ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯍꯥꯠꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯂꯧꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯅ ꯌꯥꯅ ꯊꯣꯛꯂꯛꯂꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯈꯥꯝꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯟꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ, ꯀꯞꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯔꯕ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯗꯣ ꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯏꯁꯤꯡ ꯑꯗꯣ ꯈꯨꯔꯨꯝꯗꯨꯅ ꯄꯥꯡꯊꯣꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯊꯣꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯧꯗꯣꯛꯂꯤꯕꯅꯣ? ꯅꯣꯔꯣꯛꯇꯒꯤ ꯑꯩꯕꯨ ꯆꯤꯡꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯏꯊꯧ ꯀꯔꯤꯒꯤ ꯂꯦꯞꯍꯜꯂꯤꯕꯅꯣ? ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯌꯥꯝꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯁꯅꯥꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯗꯁꯨ ꯀꯥꯏꯖꯔꯛꯇ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯃꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯗꯨ ꯄꯥꯝꯃꯨꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯁꯤꯡꯁꯦ ꯁꯪꯕꯤꯌꯨ, ꯅꯍꯥꯛꯀꯤꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯕꯤꯃꯟ ꯈꯪꯕ ꯑꯣꯏꯅ ꯀꯔꯤꯅꯣ ꯆꯥꯛꯊꯥꯛ ꯄꯤꯖꯒꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯁꯅꯥꯁꯤꯡꯁꯦ ꯑꯩꯅ ꯁꯪꯕꯤꯔꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯁꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯑꯃꯗꯤ ꯂꯧꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯁꯅꯥꯁꯤꯡꯁꯦ ꯀꯅꯥꯃꯠꯇꯅ ꯁꯣꯛꯄ ꯉꯝꯂꯣꯏ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯁꯅꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗꯁꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯤꯔꯒꯦ꯫ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯁꯦ ꯅꯨꯡꯒꯤ ꯁꯨꯔꯨꯡꯅꯤ꯫ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯅꯈꯣꯏꯅ ꯅꯪꯒꯤ ꯄꯥꯝꯖꯕ ꯁꯅꯥ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ꯫ ꯑꯗꯨꯅ ꯁꯅꯥ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯔꯛꯄ ꯆꯥꯛꯊꯥꯛ ꯑꯗꯣ ꯄꯤꯒꯗꯕꯅꯤ, ꯁꯅꯥꯁꯦ ꯁꯪꯕꯤꯕꯒꯤ ꯃꯃꯜ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯕ ꯊꯥꯔꯕ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯒꯥꯏꯗꯨꯅ ꯁꯨꯔꯨꯡ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯐꯝ ꯑꯃꯁꯨ ꯁꯦꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯍꯥꯛꯅ ꯆꯤꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤ, ꯑꯗꯨꯒ ꯂꯩꯅꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯐꯨꯝꯖꯤꯟꯈꯤ꯫ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ, ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯑꯃꯨꯛ ꯂꯧꯖꯒꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯑꯩꯉꯣꯟꯗ ꯆꯥꯛꯊꯥꯛ ꯑꯃꯃꯝ ꯄꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ, ꯀꯔꯤꯒꯤ ꯀꯧꯊꯣꯛꯆꯔꯨꯔꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ, ꯅꯈꯣꯏꯅ ꯐꯝ ꯑꯁꯤꯗ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯈꯨꯕꯥꯛ ꯑꯗꯣ ꯂꯦꯟꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯏ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯅ ꯆꯪꯐꯝꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯅꯤꯗ ꯍꯥꯞꯂꯤꯕ ꯌꯦꯛꯂꯤꯕ ꯁꯛꯇꯝꯁꯤꯡ ꯍꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯊꯦꯡꯂꯝꯂꯒ ꯆꯪꯒꯗꯕꯅꯤ꯫ ꯃꯈꯣꯏꯅꯅꯤ ꯅꯈꯣꯏꯒꯤ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯁꯦ ꯉꯥꯛꯀꯗꯧꯔꯤꯕꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯆꯪꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯁꯤꯒꯗꯧꯔꯤꯕꯅꯤ, ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦ꯫ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯗꯕꯅꯣ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯅꯥ ꯂꯧꯊꯣꯛꯀꯗꯕꯅꯣ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯆꯥꯛꯊꯥꯛꯁꯤꯡ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛꯇ ꯏꯁꯤꯟꯕ ꯍꯧꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯊꯥ ꯑꯃꯅꯤ ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ 3-4 ꯃꯥꯟꯅꯔꯒ ꯈꯨꯜ ꯑꯗꯨꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯃꯈꯩꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛꯇꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯂꯣꯏꯅꯃꯛ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯊꯥꯖꯗ꯭ꯔꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯃꯤꯇꯝꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯕꯥꯛꯇꯒꯤ ꯏ ꯁꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯃꯤꯇꯝꯁꯤꯡ ꯑꯗꯨꯗ ꯇꯩꯔꯝꯗꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒ ꯆꯥꯛꯊꯥꯛ ꯄꯤꯔꯝꯗꯕꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯎꯍꯟꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯩꯍꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯎ ꯌꯥꯔꯝꯗꯦ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯣ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯝꯃꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯕꯗꯒꯤ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯀꯌꯥ ꯑꯃꯁꯨ ꯆꯦꯟꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯨꯜ ꯑꯍꯨꯝ ꯃꯔꯤ ꯄꯨꯟꯁꯤꯜꯂꯒ ꯂꯥꯟꯗꯥꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯜ ꯑꯗꯣ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯑꯁꯨꯝꯅ ꯄꯥꯟꯕ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯃꯛ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯈꯤ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯥꯛ ꯇꯧꯍꯟꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ ꯃꯈꯣꯏꯁꯤꯡꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯝꯗꯧꯅ ꯆꯪꯒꯅꯤ ꯑꯃꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯁꯅꯥꯁꯤꯡꯗꯣ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯗꯨꯝꯅ ꯐꯅ ꯌꯥꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯁꯅꯥꯗꯤ ꯁꯨꯡꯐꯪ ꯐꯪꯂꯝꯗꯦ ꯃꯃꯩꯊꯪꯗ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯔꯝꯕ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥꯁꯤꯡꯗꯣ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯄꯨꯁꯤꯟꯈ꯭ꯔꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯅꯔꯒ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯅꯧꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯊꯕꯥꯛ ꯁꯦꯒꯥꯏꯕ ꯑꯃꯗꯤ ꯃꯈꯦꯠ ꯁꯦꯒꯥꯏꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯀꯌꯥ ꯁꯥꯍꯜꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯀꯅꯥꯝꯇ ꯆꯪꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯈꯣꯏꯁꯨ ꯀꯩꯗꯧꯔꯒ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯈꯪꯕ ꯃꯥꯏꯕ ꯄꯟꯗꯤꯠꯁꯤꯡꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯑꯃꯥꯏꯕ ꯄꯟꯗꯤꯠ ꯈꯔ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ ꯑꯃꯥꯏꯕ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯊꯪ ꯄꯥꯂꯤ ꯀꯛꯇꯨꯅ ꯀꯠꯂꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯦꯟꯕꯤꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯛꯀꯅꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯂꯛꯀꯅꯤ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯄꯥꯂꯤ ꯀꯛꯇꯨꯅ ꯆꯥꯛꯊꯥꯛ ꯊꯥꯕ ꯍꯧꯔꯁꯤ ꯍꯥꯏꯔꯛꯄꯗ ꯈꯨꯟꯒꯤ ꯂꯥꯟꯐꯥ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯕ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯀꯞꯅ ꯂꯥꯎꯅꯕꯅ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯍꯨꯝꯗꯒꯤ ꯂꯥꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯕꯗꯒꯤ ꯐꯥꯍꯧꯔꯕ ꯂꯥꯟꯐꯥ ꯑꯣꯏꯍꯧꯔꯕꯁꯤꯡ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯄꯥꯂꯤ ꯀꯠꯄ ꯍꯧꯔꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯁꯥꯎꯈꯤꯕꯅ ꯈꯨꯜ ꯑꯍꯨꯝꯗꯒꯤ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯂꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯗꯥꯔꯛꯂꯤꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕు ꯆꯣꯡꯁꯤꯟ ꯆꯣꯡꯍꯟꯁꯨꯟꯗꯨꯅ ꯃꯉꯛ ꯂꯩꯊꯠꯄ ꯃꯊꯕꯥꯛ ꯁꯦꯒꯥꯏꯕ ꯀꯌꯥ ꯇꯧꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯍꯥꯠꯇꯣꯔꯛꯄ ꯆꯥꯊꯣꯔꯛꯄ ꯅꯩꯈꯥꯏꯔꯛꯄ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯂꯗꯨꯅ ꯈꯨꯜ ꯑꯍꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯨꯜ ꯌꯧꯈ꯭ꯔꯕꯁꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯣ ꯃꯊꯪ ꯄꯪꯍꯥꯠꯇ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯄꯥꯈꯠꯂꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯊꯪ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈ꯭ꯔꯤ ꯍꯤꯡꯆꯥꯕꯤꯗꯣ ꯑꯁꯥꯎꯕ ꯍꯟꯖꯤꯟꯗꯨꯅ ꯃꯥꯒꯤ ꯈꯨꯜꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯨꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯅꯨꯡꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯀꯧꯊꯣꯛꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯟꯖꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃꯃꯝ ꯀꯠꯊꯣꯛꯄ ꯑꯃ ꯆꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯁꯅꯥ ꯑꯁꯤꯒꯤ ꯋꯥꯍꯧꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯅꯈ꯭ꯔꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯒꯤꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯉꯝꯈꯤꯗꯦ ꯃꯐꯝ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤ ꯄꯪꯁꯤꯗ ꯁꯤꯕ ꯑꯃꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯕꯨ ꯆꯪꯂꯨꯔꯕꯗꯤ ꯃꯤꯁꯤꯡꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯝꯂꯒ ꯃꯤꯒꯥꯁꯦ ꯄꯪꯍꯥꯠꯇ ꯍꯥꯠꯂꯝꯂꯒ ꯍꯦꯛꯇꯃꯛ ꯁꯤꯈꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯧꯅ ꯂꯥꯛꯄ ꯈꯨꯜꯒꯤ ꯈꯨꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯆꯠꯅꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤ ꯃꯤ ꯆꯪꯕ ꯉꯝꯗꯕ ꯈꯨꯜ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯜ ꯑꯁꯤ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯂꯥꯏꯁꯪ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗꯤ
ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯆꯥꯎꯔꯕ ꯆꯤꯡꯗꯨꯝ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯗꯨꯝ ꯑꯁꯤꯒꯤ ꯃꯈꯣꯡ ꯇꯝꯅ ꯆꯪꯂꯕ ꯃꯇꯨꯡꯗ ꯑꯣꯏꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯣꯏꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯌꯥꯏ ꯍꯦꯛ ꯌꯧꯕꯒ ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯂꯣꯝꯗ ꯀꯣꯏꯅ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡ ꯆꯤꯡ ꯑꯗꯨꯒꯤ ꯑꯁꯣꯝ ꯊꯪꯕ ꯃꯌꯥꯏꯗꯣ ꯍꯦꯛ ꯌꯧꯕꯒ ꯆꯞ ꯆꯥꯅ ꯊꯣꯡ ꯑꯃ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯅꯤ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛꯇ ꯂꯦꯟꯈꯥꯏꯔꯒ ꯏ ꯊꯣꯛꯂꯕ ꯃꯇꯨꯡ ꯊꯣꯡ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯂꯥꯏ ꯑꯅꯤꯗꯨꯗ ꯏ ꯇꯩꯁꯜꯂꯒ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕꯅꯤ, ꯅꯠꯇꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯏꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯕꯕꯤꯅꯥ, ꯊꯣꯕ, ꯌꯣꯀꯤ, ꯁꯃꯥꯟ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯋꯥꯔꯤꯒꯗꯤ ꯄꯨꯔꯥ ꯐꯤꯂꯝꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯋꯥꯔꯤꯁꯤꯅꯒ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯆꯠꯍꯧꯕꯅꯗꯤ ꯐꯩꯁꯦ꯫ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯈꯔꯗꯨꯒꯤ ꯄꯨꯟꯁꯤ ꯃꯥꯡꯗꯅꯅꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯗꯨ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯃꯉꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯄꯤꯌꯨꯒ ꯍꯥꯏꯔꯛꯂꯕꯗꯤ ꯀꯅꯥ ꯄꯤꯗꯣꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯁꯃꯥꯟꯅ, ꯉꯥꯏꯈꯣꯗ, ꯈꯣꯡꯗ꯭ꯔꯤꯉꯩꯗꯅꯦ ꯑꯃꯨꯛꯇ ꯀꯤꯒꯤ ꯀꯨꯝꯁꯤ, ꯆꯠꯂꯒ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯤꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯅꯥ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏꯅ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ, ꯐꯔꯦꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯃꯗꯣ ꯊꯦꯡꯅꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ, ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯛꯂꯤ, ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯂꯥꯛꯄ ꯍꯧꯔꯤ꯫ ꯃꯈꯣꯏꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯖꯥꯎ ꯃꯈꯣꯡ ꯌꯧꯁꯤꯜꯂꯛꯄ ꯑꯃꯗꯤ ꯆꯤꯡ ꯑꯗꯨ ꯀꯣꯏꯅꯅꯕꯒꯤ ꯇꯧꯔꯛꯄꯗ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯁꯤꯗꯤ ꯁꯥ ꯉꯥꯒꯤ ꯃꯇꯝꯅꯤꯗꯣ, ꯃꯔꯝ ꯑꯗꯨꯅ ꯇꯝꯊꯤꯕ ꯁꯥ ꯀꯩ ꯂꯥꯛꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯉꯥꯏꯃꯛ ꯐꯗꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡ ꯂꯦꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯇꯧꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯁꯤꯡꯇꯤꯛ ꯁꯤꯡꯂꯥꯡ ꯈꯔ ꯍꯧꯒꯠꯇꯨꯅ ꯃꯩ ꯊꯥꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡ ꯑꯃꯁꯤꯃ ꯂꯦꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯕꯅ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ, ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯂꯒꯗꯤ ꯁꯅꯥꯂꯨꯄꯥꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯣ ꯄꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯈꯔ ꯈꯛꯇꯅꯤ ꯄꯤꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯃ ꯃꯥꯅ ꯆꯥꯅꯤꯡꯉꯤ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯗꯤ ꯀꯅꯥꯕꯨ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ, ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕꯗꯨꯗꯤ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯔꯣꯏ, ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯥꯛ ꯏꯁꯤꯡ ꯊꯛꯄ ꯆꯥꯕ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯐꯝꯗ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯅꯈꯤ꯫ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ, ꯍꯥꯏꯕꯗꯤ ꯎꯇꯨꯞꯀꯨꯝꯕ ꯑꯃꯅ ꯂꯩꯕꯥꯛꯇ ꯗꯣꯡ ꯗꯣꯡ ꯁꯨꯔꯒ ꯇꯦꯟꯈꯠꯂꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯐꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯃꯩꯊꯪꯗ ꯁꯨꯔꯨꯡꯒꯤ ꯂꯥꯏꯁꯪ ꯑꯗꯣ ꯐꯪꯂꯦ꯫ ꯁꯨꯔꯨꯡꯒꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯤꯕ ꯃꯤꯇꯝꯁꯤꯡ ꯑꯗꯨꯁꯨ ꯐꯛꯂꯥꯡꯒꯤ ꯅꯨꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯍꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯣꯂꯤꯌꯥꯅ ꯃꯐꯝ ꯑꯁꯤꯗ ꯍꯛꯂꯤꯕ ꯃꯨꯔꯇꯤ ꯑꯁꯦ ꯑꯣꯏꯔꯝꯕ ꯇꯥꯏ, ꯑꯩꯈꯣꯏꯅ ꯈꯨꯕꯥꯛꯇ ꯂꯦꯟꯊꯠꯂꯒ ꯏ ꯇꯩꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯗꯨꯅ ꯆꯪꯒꯗꯕ ꯑꯩꯈꯣꯏꯁꯤꯡ ꯃꯊꯪ ꯈꯨꯕꯥꯛꯇ ꯂꯦꯟꯊꯠꯂꯒ ꯏ ꯑꯗꯣ ꯇꯩꯍꯜꯂꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯈꯨꯕꯥꯛꯇ ꯂꯦꯟꯂ ꯌꯥꯝ ꯅꯥꯔꯣꯏꯗ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯌꯣꯀꯤꯅ, ꯅꯥꯔꯕꯁꯨ ꯂꯦꯟꯕ ꯇꯥꯔꯦ, ꯑꯗꯨꯒ ꯅꯪꯅ ꯂꯦꯟꯖꯔꯣꯏ ꯍꯥꯏꯔꯒꯅ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯇꯥꯔꯦ꯫ ꯍꯣꯔꯦꯟ ꯁꯅꯥ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒꯅꯦ ꯑꯩꯈꯣই ꯄꯨꯟꯅ ꯌꯦꯟꯅꯃꯤꯟꯅꯁꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯕꯅ, ꯉꯥꯏꯈꯣꯗ, ꯑꯩꯈꯣꯏꯅ ꯋꯥꯅ ꯆꯪꯉꯒ ꯂꯧꯊꯣꯔꯛꯄ ꯄꯣꯠꯇꯨ ꯃꯄꯥꯟꯗ ꯁꯪꯉꯒ ꯂꯩꯍꯧꯕ, ꯃꯄꯥꯟꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯂꯩꯍꯧꯕ ꯃꯤꯁꯤꯡꯅ ꯐꯪꯕꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤꯗ꯫
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯕꯤꯅꯥꯅ ꯌꯥꯅꯤꯁꯦ ꯑꯩꯁꯨ ꯈꯨꯠꯁꯦ ꯂꯦꯟꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯣꯀꯤꯅ ꯌꯥꯔꯁꯦ ꯇꯣꯛꯑꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤꯅꯦ ꯃꯅꯨꯡꯗ ꯆꯪꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯦꯟꯅꯔꯁꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯐꯪꯕ ꯁꯔꯨꯛꯇꯣ ꯑꯗꯨꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯑꯩ ꯕꯕꯤꯅꯥꯗ ꯄꯤꯔꯒꯦ ꯕꯕꯤꯅꯥ ꯅꯪꯅ ꯃꯄꯥꯟꯗ ꯁꯪꯍꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯤꯅꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯃꯥꯟꯅ ꯌꯣꯀꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯕꯕꯤꯅꯥ ꯅꯨꯡꯁꯤꯖꯕꯁꯤꯗꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯊꯪ ꯃꯈꯨꯠꯇꯣ ꯈꯔ ꯂꯦꯟꯕ ꯍꯧꯅꯔꯛꯏ ꯑꯗꯨꯒ ꯐꯛꯂꯥꯡꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯗ ꯇꯩꯁꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯪꯖꯥꯒꯨꯝꯕ ꯎꯆꯦꯛ ꯑꯃꯅ ꯌꯥꯝꯅ ꯈꯦꯠꯅ ꯂꯥꯎꯅ ꯈꯣꯡꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝꯅ ꯈꯦꯠꯂꯒ ꯈꯣꯡꯂꯤ ꯑꯗꯨꯝꯅ ꯑꯃꯨꯛꯇꯪ ꯌꯣꯄꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯤꯡꯁꯦꯜꯗ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯈꯦꯠꯂꯒ ꯆꯤꯡꯕꯗ ꯍꯧꯕ ꯑꯍꯧꯕ ꯃꯈꯣꯜ ꯌꯣꯠꯈꯦꯠ ꯀꯥꯏꯅꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯍꯧꯅ ꯑꯃꯨꯛꯇꯪ ꯇꯥꯔꯝꯂꯒ ꯃꯐꯝ ꯑꯗꯣ ꯕꯨꯗ꯭ꯔꯨꯡ ꯅꯤꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯣ ꯏꯉꯛꯅ ꯑꯃꯒ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯪꯒꯦ ꯇꯧꯔꯤꯕ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯇꯞꯅ ꯂꯥꯎꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ ꯃꯄꯥꯟꯗ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯌꯥꯝꯅ ꯀꯤꯔꯤ ꯑꯗꯨꯅ ꯃꯅꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯈꯨꯕꯥꯛ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯟꯊꯠꯆꯔꯤ ꯑꯗꯨꯒ ꯃꯍꯥꯛꯇꯣ ꯀꯟꯅ ꯃꯇꯣꯝꯇꯁꯨ ꯂꯥꯎꯖꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯃꯤꯇꯝꯁꯤꯡ ꯑꯗꯨꯗ ꯇꯩꯁꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯆꯪꯉꯛꯂꯤ ꯃꯈꯨꯠ ꯑꯅꯥꯕꯗꯣ ꯀꯟꯅ ꯐꯤ ꯑꯃꯅ ꯌꯦꯠꯁꯜꯂꯒ ꯃꯍꯥꯛ ꯑꯅꯥꯕ ꯈꯥꯡꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯅꯝ ꯑꯃ ꯅꯝꯂꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯀꯥ ꯃꯔꯣꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨ ꯁꯔꯥꯡꯒꯨꯝꯕ ꯃꯇꯦꯛ ꯃꯌꯥꯝꯁꯨ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯀꯔꯤꯅꯣꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯁꯅꯥ ꯂꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯁꯤꯗꯨꯅ ꯇꯣꯛꯀꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯒ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯊꯣꯏꯅ ꯊꯥꯗꯦ ꯃꯗꯨꯕꯨ ꯑꯃꯨꯛ ꯅꯤꯀꯣꯂꯤꯌꯥꯅ ꯄꯞ ꯆꯪꯁꯜꯂꯒ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯏꯔꯝꯂꯤꯕꯁꯤꯡꯗꯣ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯁꯨꯔꯨꯡ ꯑꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈꯤꯕꯅꯣ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯏꯔꯝꯂꯤ ꯈꯨꯜ ꯑꯁꯤꯗ ꯑꯅꯧꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯈꯪ ꯍꯩꯔꯕ ꯑꯃꯥꯏꯕꯤ ꯄꯟꯗꯤꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯝꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯕ ꯄꯟꯗꯤꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯟꯅꯁꯨ ꯍꯣꯠꯅꯈꯤ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗꯒꯤ ꯐꯥꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯃꯈꯣꯏꯅ ꯕꯂꯤ ꯇꯧꯔꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯀꯥꯟꯅꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯔꯝꯕꯕꯨ ꯕꯂꯤ ꯀꯛꯂꯒ ꯅꯪꯅ ꯄꯦꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯃꯆꯥ ꯃꯁꯨ ꯁꯨꯔꯣꯟ ꯆꯥꯔꯣꯟꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯏ ꯊꯛꯂꯕꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯄꯤꯒꯅꯤ ꯍꯥꯏꯔꯛꯄꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯍꯧꯗꯣꯛꯂꯝꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯍꯧꯗꯣꯛꯂꯝꯕ ꯃꯈꯣꯏꯒꯤ ꯖꯥꯇꯤ ꯐꯨꯔꯨꯞ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯟ ꯇꯧꯕꯗꯒꯤ ꯂꯣꯏꯅꯃꯛ ꯂꯥꯟꯖꯤꯟꯅꯈꯤꯕ ꯑꯗꯨꯒ ꯁꯔꯨꯛ ꯑꯌꯥꯝꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯁꯤꯕꯨꯅ ꯃꯈꯣꯏꯅ ꯕꯂꯤ ꯀꯛꯇꯨꯅ ꯃꯅꯨꯡꯗ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯑꯃ ꯇꯧꯈꯤꯕ ꯑꯃꯗꯤ ꯑꯁꯤꯕꯁꯤꯡ ꯑꯗꯨꯅ ꯍꯨꯟꯇꯣꯛꯂꯝꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯝꯂꯤꯕ ꯃꯅꯝꯁꯤꯡ ꯑꯁꯤꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯅ ꯄꯠꯊ ꯄꯨꯝꯊꯈꯤꯕꯒꯤ ꯑꯣꯟꯈ꯭ꯔꯕ ꯂꯩꯉꯣꯏ ꯑꯣꯟꯈ꯭ꯔꯕ ꯖꯩꯒ ꯇꯧꯕꯗꯒꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯅꯝ ꯑꯃꯗꯤ ꯅꯝꯂꯤ ꯌꯥꯝꯅ ꯅꯝꯊꯤꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯨ ꯑꯣꯏꯗꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯈꯪꯂꯛꯄꯗ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯤꯀꯣꯂꯤꯌꯥꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯆꯪꯕꯒꯤꯗꯤ ꯑꯩꯈꯣꯏ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅꯗꯤ ꯎꯕ ꯐꯪꯂꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯕꯅ ꯅꯤꯀꯣꯂꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯏꯒꯤ ꯏꯕꯣꯛꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯗꯥꯏꯅꯦ ꯅꯣꯏꯒꯤ ꯏꯕꯣꯛꯇꯨ ꯈꯨꯜ ꯑꯁꯤꯒꯤ ꯁꯨꯔꯣꯟ ꯆꯥꯔꯣꯟ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯗꯨꯅꯗꯤ
aduna nangi I khara katlabati soidramaki pharkadaba mali adumna hairakpada Nicoleana khangdrena du desu adu ida katpa haisi kamala katkadoriba jano wafam asigi matangda makhoido surung adugi manungda wa tanaba yaba tanari matam maduda surung adugi mapanda karigumba ama budrung chenbagi khonjel lepa leitana tari khonjal sing adu tarubada makhoi surung adugi manungda hingchabi sing changtuna makhoibu segaiduna chakhigadra haiduna yamna kiribani asomna ngeha khalaba matungda bali tokpham jaga amati sodana makileramgani aduga I thadabam jaga amati sodana makileramgani madubu wona thirasi haiduna makhoi mayam surung adugi leiriba makhul sing adu da changduna thirai mamai thangda mushin muba mitam mama phagrangda naplaga hakpa hingsabi manba amage saktamgi makhong manakta makhoi yoroklei yamna ngliba mana mafam madudi karaidagi changpa manganu khangdana yamna ngali aduga mafam madugi phaglang sing adusu yamna ngali aduna mafam maduda pona masai mataba amadi mi changbada ingal ngana dumak uribani masidagi di makhoina mafam maduda I thadaba yaba kari leibagi haiduna asum jengai laliba hingsabi manba phandoktuna mamit lauktoktuna akibagi saktamda leiriba hingsabi adugi hek mamangda nungpak ama leiri nungpak aduda thamlaba matungda bali tawduna I katkadabani haibasi hawjikta makhoina khangaklei aduga phaglang adudasu makhoina hek changlakpaga hek yiklam libasing ado loinam uri ngasai makhaidi kari amata ukhidabani adubu hawjikada mathang urakli phaglang sing aduda yiklibasi miyoi amapu phaduna puraklaba matung pija pithak tawraga nungpak aduda thamlaga mang ado kaktuna bali tawgadoribani adu natragana khudu kulallaga tunglumdagi mang ado lenduna mangaktagi kapthorakpa iyam sing aduna chabi aduda songhallaga bali tawgadoribani adumna hariba bali ase tawrabadi sodanamaki sanalupa gi lepham ado talakadoribani hauji aikoi kari tawsige aduna tawgadorba thabak asidi thawai mangba thabakni akoigi I mari ama katlona haibani aduna kaidawsige haiduna khanerakli matam maduta makhoi mayamda tawkham khangdri Nicoleasu sibadi kibanina oraroi halasi hairi aduga mana makhoigi jamka thawai thadoktabasu karigumba mahaki igi suron charon oiramdaba thoklabati adu sorimada mangjagadoribani mafam masida khulasita khundalaita aduna hawduklamba miyoi aduni haiba jingnaba miyoi kayam fam masida bali tawduna mai thaduna mangaklenduna hatpa yaba hatkhrebani adubu karimata kanaba fangkiri amadi khulasita leiramba miyoi adugi imari amata nalamdabana mamai thangda makhoi chalasi haiduna hainarakli ofam maduta samanti tuminna leplaga leiri matam maruda makhoi marina samanda kaidoroge saman chilasi laudana adumna hairakpada samana maikho larik aduda yauriba amati mafam masjid jikliba singasina taklibasi masigi hingchabi sida mamaida I chaichallu haibane mangaktagi I kapthorakpadugi chaichanba duna tabada aikhoina ora chaichamada kari kai adu heba taragati Nicolea nangi iyasi aikoina khara chinglasi I khara lawrasi aduga chaichalasi adumna hairakpada Nicolea na kamdong lewgadoribano hairakpada thobana smai torsi nakutto thangasina lenthalasi aduga ido oro tarakani maduwana lawrasi adumna hairakpada babinana kayona hariudubo noibu ngawrabro noigidudi I khaktrabadi sibi phibamnine adumna hairakpada thobana nuklaga kaidobagi sigadoribano ai haigasi aikhoina ne nangi da kutagi khachitang lenggataba aduga ido tamma lawrasi adugi matungda ne aikhoigi isingsu khara yansalasi adugi matungda mafam masa tarbi isingsi uraba masi yanjalaga chaisilasi adumna yabra amtang yengsise thobana hawdroliba mafam aduda makhoi yengasi haiduna makhoidagi su I khara lawri babinadi I amuka lawni haibasida humangna pi kanglabani madugi matung babinasu tangai mak phadana ngasai yetalen khibado oida muglele asanma tawduna I singto khomjilaba matung ising ado yalaba matung da chaisinki devi manakadutta chafu leiramiba singadu ising leiramlibani makhoina oiramba yai haiduna chinguna tawgiba thabak atuna mapa chumlaba mali makhoina I ado hek chaisinkhibadagidi Nicolea gi I adona moigi khuledugi I mari asengba oirambana devi bu yekru thamliba phaglang ado masa matomta leimaidagi buru chingkhat khri asomna chingkhat khibadagidi manhungda yamlaba sana lupa sing leiramli
ꯍꯥꯏꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯕꯥꯇꯤꯟ ꯀꯣꯔꯐꯨ ꯇꯦꯛꯁꯤꯅꯆꯤꯡꯕ ꯂꯤꯛꯐꯥꯡ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯣꯜꯂꯒ ꯂꯩꯔꯝꯕ ꯅꯠꯇꯦ ꯅꯨꯡ ꯀꯪꯀ꯭ꯔꯤꯠ ꯇꯨꯡꯅ ꯃꯄꯥꯛ ꯃꯄꯥꯛ ꯃꯇꯨꯝ ꯃꯇꯨꯝ ꯂꯩꯔꯝꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅ ꯆꯪꯁꯤꯟꯒꯦ ꯇꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯆꯤꯡꯈꯠꯈ꯭ꯔꯕ ꯅꯨꯡꯒꯤ ꯑꯄꯥꯛꯄ ꯑꯊꯥꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯐꯛꯂꯥꯡꯒꯤ ꯊꯣꯡ ꯑꯗꯣ ꯈꯔ ꯅꯥꯟꯊꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯅꯤꯀꯣꯂꯤꯌꯥꯅ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯪꯂꯕꯗꯤ ꯃꯁꯤꯅ ꯊꯣꯡ ꯊꯤꯡꯖꯤꯟꯈ꯭ꯔꯕꯗꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯁꯔꯨ ꯁꯔꯥꯡ ꯑꯣꯟꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯁꯃꯥꯟꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡꯁꯦ ꯅꯤꯀꯣꯂꯤꯌꯥ ꯅꯣꯏꯒꯤ ꯏ ꯃꯔꯤꯅ ꯅꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯅꯣꯏꯒꯤ ꯐꯨꯔꯨꯞꯅ ꯊꯝꯕꯤꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯈꯛꯇꯃꯛ ꯆꯪꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯉꯝꯕ ꯈꯔ ꯄꯨꯊꯣꯔꯛꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯣꯂꯤꯌꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯆꯪꯁꯤꯟꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯀꯣꯂꯤꯌꯥꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯉꯝꯖꯕ ꯁꯅꯥ ꯃꯈꯩ ꯉꯦꯛ ꯁꯪꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯅꯤꯀꯣꯂꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯁꯥꯏ ꯃꯊꯛꯇ ꯆꯤꯡꯈꯠꯈꯤꯕ ꯄꯥꯛꯂꯕ ꯊꯥꯔꯕ ꯅꯨꯡꯒꯤ ꯊꯣꯡ ꯑꯗꯣ ꯒꯔꯝ ꯊꯥꯗꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ ꯃꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯒ ꯃꯈꯣꯏ ꯍꯟꯈꯤꯅꯕ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯒꯥ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯁꯨ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯅꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯅꯤꯀꯣꯂꯤꯌꯥꯅ ꯄꯣꯔꯛꯄ ꯁꯅꯥ ꯑꯗꯣ ꯌꯦꯟꯊꯣꯛꯅꯔꯒ ꯈꯔ ꯄꯥꯏꯅꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯗꯨ ꯇꯧꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯅꯅꯕ ꯊꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯣ ꯂꯦꯞꯇꯨꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯃꯈꯣꯏ ꯈꯨꯜ ꯀꯌా ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯇꯥꯕ ꯈꯨꯜ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏ ꯖꯒꯥ ꯑꯃꯗ ꯄꯣꯊꯥꯔꯤ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯁꯨ ꯊꯦꯡꯂꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯍꯥꯏꯕꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯀꯣꯂꯤꯌꯥꯅ ꯏ ꯃꯔꯤ ꯑꯣꯏꯕꯒꯤ ꯌꯥꯎꯔꯝꯕꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯅꯥꯁꯤꯡꯗꯣ ꯂꯧꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯁꯃꯟ ꯌꯣꯀꯤ ꯊꯣꯕ ꯑꯃꯗꯤ ꯕꯕꯤꯅꯥ ꯃꯈꯣꯏ ꯏ ꯃꯔꯤ ꯅꯠꯇꯕ ꯈꯔ ꯌꯥꯎꯔꯛꯄꯒꯤ ꯁꯞꯇ꯭ꯔ ꯈꯔꯗꯤ ꯇꯧꯈꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯌꯥꯎꯔꯛꯄꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯀꯣꯂꯤꯌꯥ ꯏ ꯃꯔꯤ ꯑꯣꯏꯕꯗꯣ ꯈꯨꯜ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯨꯟꯗꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯏ ꯃꯔꯤ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯁꯣꯛꯈꯤꯗꯕꯅꯤ ꯅꯤꯀꯣꯂꯤꯌꯥꯒꯤ ꯃꯍꯥꯛꯅ ꯉꯥꯛꯊꯣꯛꯈꯤꯕꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯁꯨ ꯁꯣꯛꯄ ꯄꯟꯕ ꯉꯝꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯅꯤꯀꯣꯂꯤꯌꯥ ꯌꯥꯎꯕꯗꯒꯤ ꯃꯈꯣꯏꯅ ꯁꯣꯛꯄ ꯄꯟꯕ ꯍꯥꯏꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏ ꯈꯪꯖꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯁꯤꯡꯗꯣ ꯌꯦꯟꯊꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯟꯈꯤ ꯇꯧꯕꯇꯕꯨ ꯊꯣꯕ ꯑꯃꯗꯤ ꯁꯃꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥ ꯇꯥꯟꯅꯈꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯕ ꯑꯃꯗꯤ ꯂꯝꯕꯤꯁꯨ ꯈꯪꯂꯕꯅꯤꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯆꯠꯂꯁꯤ ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯗꯣ ꯕꯣꯝ ꯐꯨꯝꯖꯤꯟꯗꯨꯅ ꯄꯣꯛꯈꯥꯏꯍꯜꯂꯒ ꯄꯨꯡꯊꯨ ꯊꯨꯒꯥꯏꯔꯒ ꯁꯅꯥꯁꯤꯡꯗꯣ ꯂꯧꯊꯣꯛꯁꯤ ꯂꯥꯏ ꯍꯥꯏꯕꯁꯤ ꯂꯩꯕ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯜꯂꯤꯕꯅꯤ ꯑꯗꯨꯅ ꯊꯥꯔꯕ ꯅꯨꯡ ꯑꯗꯨꯕు ꯕꯣꯝ ꯇꯧꯔꯒ ꯊꯨꯒꯥꯏꯔꯒ ꯆꯤꯡꯗꯨꯝ ꯑꯗꯣ ꯄꯨꯡꯊꯨ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯔꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯧꯔꯥꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯌꯣꯀꯤ ꯕꯕꯤꯅꯥ ꯑꯃꯗꯤ ꯅꯤꯀꯣꯂꯤꯌꯥ ꯃꯈꯣꯏꯗꯤ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯗꯦ ꯐꯪꯂꯤꯕ ꯈꯔꯗꯨꯅ ꯄꯦꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ